aduna akhoi lan su pamde akhoi di peace pami adubu maram chadaba le Manipur da tauthori ba thabak center gi mapan favor lauraga yelhomi singda akhoi gi lan tasalak riba mapan gi mi pusala popi thariba mapan gi mi pusalak akhoi native people singbu lan tauriba se ase yaroi haibani maduda yaba makhai do akhoi le chami nagani adu maduda support obo makhai do de akhoi gi yekna bani hena akhoi lawgani haibani akhoi gi irang loisandaba peace puraktaba haibadudi city government gi khut leibani government na chauna lei government na madu thase thamoi singna lakhai singna adum lan se to honge hairagadi pamde hairadi tokpa yabagi to honba yabagi lambi lei adu na tonganba lambi amada adum chakre akhoi gi CSO gi leiriba role dudi achum arang puthokpa aduga masagi leiminariba jati khunimak se peaceful coexistence leiba aduda akhoi di yumpham oibani aduna ngasi akhoi na haijaning badi peace puraktaba luga lan toktaba haibado akhoi di adugi agenda da chatte yes akhoi mi manipuri ma woina aduga ngasagi se som ma woina akhoi mayam peace pamdaba kanasu leite peace pame haiduna maram chadaba issue duna maram moiraga akhoi yes haigadaro hairiba compromise tobo yaribro hairiba akhoi di peace pame Manipur da shanti pame haiduna akhoi gi identity social culture madu compromise togadaba natebo niyom chumna peace purakshi haije niyom loina lei maram chadaba potu da akhoi maram chabu mong da chalo haibadidi yaroi peace pame haibigi tamakta akhoina yaroi da potu da yaro haibadudi yaroi aduna ngasi Native People Committee Manipur haina maite naga puna sembasidi yamna Manipur gi larger interest ta Manipur gi as a whole gi waina akhoi di achauba prospect haiba tare aspect thamla kanda madugi potu da akhoi di sembani junction bani aduna whoever lebaka sida lebi nariba any community anybody oigera akhoi yelhomi native people mayam gi cooperation piba masigi thukai ningai natraga masida namthatningai tawba punamaktude akhoi yenabani akhoi di logani aduna ngasi aina lakchaning ba mafamdi wafamdi ngasai akhoi semkaliba potsidi government akhoi maram chadadana adum peace pame haiduna jakadaba potnati ngasai na haijare peace lehanse hairadi lanse kohanse hairadi city government gi khutale hoina government na madugi thabak tu paikhatloina paikhattabagira paikhatpa haidabagira maraktu da ma leire hojik se su se thamliba se condition amada thambani madugi agreement terms of condition terms of reference adugi matung in a chapchana center na follow to holo adu already there will be no war conflict lairoi but ngasi su da lairiba mayam se niyom chumna chalibra tawribra haibado madugi pot arubane ngasi nomai mayam kabliba pura chaliba se kadai digi lowe haibase aduga poppy cultivation plantation tawriba se kana no who are the behind the screen haiba akhoi khange mase government na khangna tingge ahoje chingda kuki gi area kharada openly moina mi kidnap tawba adoption tawba aduga phaba punba hatpa ambush tawba chatha mayam se why government na mase kri yengla lei sigum se hana tingbiro sigum se hana action lokalo se kumba mayam se government na madugi paikhapham thokpadu paikhatpa kanda Manipur da hojik conflict leningai dete na maite gi area da maite gi society da hojik problem lete maite na changlaga kaplaga halaga oyamno offensive oiba pot ta chathaba karimata lete maite gi lothokre kokomi gi amma level da even government na su lothokre any kuki ai aba khangde Manipur gi tamakta haida adu kya ta kan lakpo khuding mak to akhoi athingba lete haire hojik thingba se kanano ambopi da chappa yadri se thingba se kanano kuki society kuki gi kalu naga su problem lete naga na huje maite da kuki da gadai da lanta ge tabal akhoi amhol lete litan da moina ambush tawbani mi hatpani litan na bi moina thingbale se hanko ador de naga akhoi problem lete lan lete handak mi tara taret nipan etam san tawbu moina hawbani aduga madu puna maktu da naga da tesela moi huje mi taru tu thado ador de naga ki problem lete naga de ready ni adona lanse naga na karimat tawbal lete offensive lo su lete naga ki area da kuki changba yaro haibsu lete ojik ngahak ngaran nahang mi phat ba hatpadegi thingnaba wani mamang chahi ahum lan tawbase da maithai ka adu da Manipur da thoklosu naga na kadai da kuki hatke kuki mayam Senapati da ukhru da chalibu di chande da chalibu di
even hoji chali bududi tamelong da chali bududi naga na karawai da cookie da thingba khopal leite adu naga gi area da maite gi area da hoji war leite conflict leite but conflict lebai se karino raga only cookie zone cookie area mohogi ne haina ancestral land haina haita claim tawraga karino ma sakat pa madugi sakat budu da kanana behind the screen su gi compusina support tawra kanda nomai khulai se mase maram kaina leira kanda mase attack tawra pati haurak pani hoji mi adoption tawba release tawtri besu phajana thijan bio sisu su company nahan ada impose tawba su su company ada su tem ko sonda su tangkhoni lekhida do su company ala ngasai su si control tawdaradi irang se phagni haibu di thajagno ado mina ancestral claim tawraga akhoi da tumina lei haibu di adudi oidaba pot ne yaro ya ado madu tohloi da pot tu su du control tawda du kana no hairaga government ne aduna government na akhoi na proxy war haise lona thadokpo male maite naga tu su no haida ko aduna akhoi native people committee haibasidi ngasai Manipur da lamba pu kanano yelhomi kanano haibse chap chana leibani adoga ngasi akhoi NRC update tobio haibase 1951 the base oigera 61 the base tegra it is not the question this is not the problem whether it is based on the 51 or 61 aduni chapter do live potni but NRC je tawda ya de haiba se the support toba makhai do di we are one aina akhoi lep kani adu NRC tawse habi yadaba ko adu ki problem da ngasai akhoi adu madu da compromise tawse hairade yaroi aduna akhoi native people committee city it's for all the Manipuri and we are akhoi na tawri basidi peaceful coexistence leningai gini we are not against to anybody and akhoi loina makche akhoi enemy nate but ngasai haibado akhoi landam asigi yelhomi ki tamakta phaningai ki future ki tamakta NRC update tawraga khanthokse hai kan da yadaba ngasai ki su na ngasi chathari ba mayam ase akhoi yelhomi sing am sokpa do de su se abrogate taw sai ba yadaraba ngasai Assam Rifles na moi de favor oiraga kari tawe hairi ba KNB BDF external aggression hairi ba du ga su ga hairi ba mayam ase kari karam ba gari da chale Assam Rifle gari kita puthop pusin tawraga position lawraga mai de da lan tawi naga da lan tawi kapi hoji moi chingcha kadai da kanana supply tawi Assam Rifle na tawi hoji litan da leibai se moi kadai di lambi da chingcha puraga da bano pura pham leide hoji question lag lebne Assam Rifle na supply tawba gini each and every cookie ki village ta Assam Rifle na security forces na nga sel lag lei moi ki khul leitaba matam da leitaba mafam da AR uroi asina maram oiraga achauba khoi da chetheng pire aduga Assam Rifle se Manipur da yamna mong ta da ba yamna chathare ni bo threat tawba onna tena ba pha ba pun da hoji chingda naga gi nupi singa yamna mayok naribo mayam se kum pun mak se mase chumde lotho ha mase da moi su support to da se na Manipur gi mini Manipuri ni akhoi su lamdam se gi mini haira de madu pun mak tu da support to bio haibo akhoi de adu da chacha bo ane ko aduna masai gi Manipur machama oirade madu da support to bio adubo madugi hairiba su abrogation tause NRC chase haibada yadaba masida against toba haiba mayam dodi ai khakta nate akhoi mayam gi enemy ne akhoi lawjagani aduna so native people committee haisidi kanabu yentiba yenaba akhoi leite thamde Manipur da leminariba punamaki oirakani hoje matham yaurakani hoje adubu naga amasung maitei sina majority community ama tribe oibanena masi community sina lead tawraga Manipur sida akhoi shanti leiningai hona bani adubu shanti haibising ase haibudo akhoi gi aspect prospect amalai akhoi gi aims and objective lei madubu akhoi indigenous yelhomi punamapu native people bu sinthaningai natraga yadabo yeknabo tawraga punamak tu de akhoi madudi akhoi masai ayabadu akhoi da leite aduna akhoi lan su pamde akhoi de peace pami adubu maram chadaba Manipur da tawthori ba thabak center gi mapan favor lauraga yelhomi singa akhoi gi lan tasalak liba mapang gi mi pusala popi thariba mapang gi mi pusala akhoi native people singbu lan tawriba se ase yaroi haibani maduda yaba makhai do akhoi na chamina gani adu maduda support toba makhai do de akhoi gi yekna bani hena akhoi lawgani haibani adu gi ngara akhoi na yamaru oibal point ahum lobse adu point ahum ato to pasigi lainaba gi tamakta mari lainaba sing mari lainaba ko loina na native people committee gi lepchaba du di aduni suje abrogate to do biswa yaroi adu Assam Rifle se Manipuri lothopio adu NRC se update to da bani ya before census da haibani maram di census asida yamna kari haisira transparency oidaba pot mayam yaure haba ko chumdaba mayam yaurabnena adugi potune aduna masi akhoi cookie gi wanate anybody
who are living in state of Manipur, they are not our enemies. But if they against this, the points, 3 points or this issue, then we will be treated. They are our enemies. That's Okay. the point.